Nah, kita konsen di orang itu. Niksan, gue white tea. Seperti mengenai viva, gili association sini, musim-musim amadi memberships, ini berubah menurut film barunya kayak berbeza. Masih di press musim baru ini, actor Somal Islam datang berfilm baru mana. Maksud matangga masih di press musim untuk seperti, hari pas September kita tarik terbuka, afternoon dah telefon mulai, ini sada, keke elgi. माइगी देगी ने मसाला जनरल सेक्रेटरी नि हाइबा इना ओने फोटोरी मनी दो सिंगिंग अम्बा हाइबा रमाने फोनसी सोमाला श्रमना लेबा किसु लुरबा सिचुएशन जी दे माना प्रेजेंट सो याव सकके दोरी बसे याव सकके दोरी बा हाइबनी को सकके दोरी बसे मासी फिल्म फॉर्म थिबियो आइदी सोमाला श्रम प्रेजेंट सो याव सकतोरी नतरा करीगुंबा फिल्म की पाउंड लेते फिल्म फॉर्म दा अदुगा फिल्म फॉर्म का लेने मरी दा मागी इंडिविजुअल लाइफ दा मागी कनो संभव में आम ले मनी अदुसु फिल्म फॉर्म ना क्वेश्चन छेद ले बनते फोन दा है सी सोमाना चतुर बिसी काय दनो दिल्ली दने है अदु थिंबी होए ए अदु दि तांजा से तो बोय कोई सु वखल से कनो खल्ले फैशन सो याव चतुरी अदे दिस अकोई सु खितम वखल से मैं तब बाव या तो नमी फोन तम आई सोमा का वारी साके आई ना बाई फोजी तम बग सोमा का एक टेलीफोन लाइन के वारी से सोमा न कदाई ले काका आई दिल्ली दे ले ए नंग दिल्ली दा करी गिनो सोमा तो दना नॉर्थ ईस्ट स्टूडेंट फेस्टिवल की आई मणिपुर की रिप्रेजेंटेटिव होना सो स्टॉपर होना आई सरु याबुगी आई मरांग योरपनी सो दी केदोइनो मशीनी masih date 16 tu. Na orang keke na orang tu so doi jauh bayar ya dia bagi orang tu phone lain orang kibul lagi lay. Adu 11 hour dah mana jauh bayar hari tu tu bayar lah condition nanti. Sidi thamari mamang dah aina sign tu tu na acceptance speaker apa port amni na ai ini condition lagi tu bayar sih jadi. Aina hari pun jadi okay na orang tu film forum na याव नत्रगा याव नो हाइब ngамदे तबुदबु अदुगुम्बा मामन यामलाबा प्लेटफॉर्म दो अदुगि खुदों चाबा लौरगा नंग लेबा की इश्यूज की मरी लेना पुलिबा मियाम नॉर्थ ईस्ट की 7 सिस्टर की मी मियाम मरु मरु वे मी मियाम हम इंडिया पोमना मदुगि रिकॉर्डिंग तो ता दिमी यंदि मी लाइव यम दोरी बनी मदुदा इमालेबा के दोमा नंग तबम तब खरा तौ अदुगा यारकदि कंट्रोलेस अम्मा बगलौदना अखोई इरक्तगी lagi tu masih tu kondoles, bipung budi makki saruk siapa orang kondoles tahu yang harga, nama tahu tu present soal aja, nanti kakak cultural exchange ni, visual exchange ni, present soal yang sedih music thar theater सब पता नक्के सिद्धि visual cultural exchange ni nama नाहे, अभी कई वक्त आ रहे वो अंतर्गत माँ फोटा में अदुगा इन्हें मुँह कॉन्टेक्ट तोरे के युगी ना उधरा आई मोहन तो पाव सिंधित में नोइन खाली तो लाली अदुगा 11 आवर दा स्टेज दा थोड़ा टाइम दा सोमाथिन हुआ है बस ये impossible से कोई हक लगते राइट लगते थिंगम नमदे अदुना तौरी बथाबक से चुले बाकी याम फजबा मिमांग थोप तो लेजने है वो बदुग प्लेटफॉर्म में फंगबनी सी आई ना नंगे तो फंगबे अब प्लेटफॉर्म नते मजीद थिंगु थिंगु वाद टॉक्सी नंग वारी सागे हरगना एक्टर गिल्स की याम तमो लोकेन मा प्रेसिडेंट नि मंगोंद वारी साबियो मसीद फिल्म फोरम थिंगु राइट लाइते गिल लाइबम नहीं अदु मागी कल्चर गिल दुदी एक्टर गिल्स नि प्रेसिडेंट दस नॉलेज तबियो हरगा अभी याम लोकेन वारी सागे बुली हाइजेनिंग पॉइंट दी cultural exchange fashion life में हम कब जाओगे इरान में तो पुतोकी बसे मसीह लगो कि अब थी बनी समाना हम तक नॉर्थ ईस्ट स्टूडेंट फेस्टिवल दा रिप्रेजेंट मणिपुर की रिप्रेजेंट तो लगा चलपा अतः इतने स्टेज जो मी सेलिब्रिटी में हम खंग लगा रिप्रेजेंट तो लगा तो सही में मुपांतो को फेस्टिवल में है करता है
ꯃꯗꯨꯗꯩꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯦꯠꯐꯣꯝ ꯑꯃ ꯐꯪꯗꯅ ꯀꯣꯟꯗꯣꯂꯦꯟꯁ ꯇꯧꯗꯅ ꯂꯩꯈꯤꯗ꯭ꯔꯕ ꯏꯆꯤꯜ ꯏꯅꯥꯎ ꯀꯌꯥꯒꯤ ꯃꯐꯝꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯍꯧꯒꯠꯇꯨꯅ ꯃꯤ 10,000 ꯍꯦꯟꯅ ꯊꯦꯡꯕ ꯄ꯭ꯂꯦꯠꯐꯣꯝꯗꯨꯗ ꯑꯗꯨꯗ ꯅꯠꯇꯅ ꯂꯥꯏꯚꯇ ꯌꯦꯡꯉꯤꯕ ꯏꯟꯗꯤꯌꯥ ꯋꯥꯏꯠ ꯅꯠꯇꯅ ꯋꯥꯔꯜ ꯋꯥꯏꯗꯇ ꯃꯦꯁꯦꯖꯗꯣ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯃꯅꯥꯀꯣꯡꯗ ꯌꯧꯍꯟꯕ ꯍꯥꯏꯕꯁꯦ ꯁꯤ ꯐꯤꯂꯝ ꯐꯣꯔꯝꯅ ꯆꯥꯎꯊꯣꯛꯆꯩꯌꯦꯅ ꯑꯩ ꯊꯝꯖꯒꯦ ꯁꯣꯃꯥꯗ ꯊꯤꯡꯕ ꯃꯔꯝ ꯆꯥꯗꯦ ꯁꯣꯃꯥꯕꯨ ꯃꯥ ꯍꯧꯖꯤꯛꯃꯛ ꯃꯅꯤꯄꯨꯔꯗ ꯍꯜꯂꯛꯇ꯭ꯔꯤ ꯃꯥꯒꯤ ꯐꯦꯃꯤꯂꯤ ꯑꯅꯥꯕ ꯑꯃ ꯌꯥꯎꯕꯒꯤ ꯃꯍꯥꯛ ꯍꯧꯖꯤꯛ ꯕꯦꯡꯒ꯭ꯂꯣꯔꯗ ꯂꯩꯔꯤ ꯃꯥ ꯊꯣꯔꯛꯄꯗ ꯃꯤꯌꯥꯝ ꯍꯧꯔꯒ ꯃꯥꯕꯨ ꯂꯩ ꯄꯔꯦꯡ ꯍꯨꯛꯇꯅ ꯍꯔꯥꯎ ꯐꯣꯡꯗꯣꯛꯇꯅ ꯃꯔꯝ ꯂꯩꯇꯦ ꯁꯣꯃꯥꯗ ꯀꯦꯀꯦꯅ ꯊꯤꯡꯉꯤꯕ ꯑꯊꯤꯡꯕꯁꯦ ꯃꯁꯤ ꯃꯔꯝ ꯆꯥꯗꯦ ꯐꯤꯂꯝ ꯐꯣꯔꯝꯅ ꯇꯣꯇꯦꯜꯂꯤ ꯀꯟꯗꯦꯝ ꯇꯧꯏ ꯁꯣꯃꯥꯒꯤ ꯃꯊꯛꯇ ꯐꯤꯂꯝ ꯐꯣꯔꯝꯅ ꯑꯊꯤꯡꯕ ꯂꯩꯇꯦ ꯃꯥꯒꯤ ꯃꯊꯧꯗꯥꯡꯗ ꯍꯟꯖꯤꯟꯗꯅ ꯂꯥꯛꯑꯒ ꯃꯊꯧꯗꯥꯡ ꯄꯥꯡꯊꯣꯛꯄꯗ ꯑꯊꯤꯡꯕ ꯂꯩꯇꯦ ꯐꯤꯂꯝꯗ ꯃꯥꯅ ꯐꯤꯂꯝꯒꯤ 10-15 ꯍꯧꯖꯤꯛ ꯅꯝꯕ ꯁꯨꯇꯤꯡ ꯂꯣꯏꯗ꯭ꯔꯤ ꯏꯁꯨꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯁꯨꯁꯤ ꯐꯔꯛꯄ ꯃꯇꯝꯗ ꯁꯣꯏꯗꯅ ꯐꯤꯂꯝꯗ ꯔꯤꯖꯨꯝ ꯇꯧꯗꯅ ꯅꯝꯕ ꯂꯣꯏꯁꯤꯜꯂꯛꯀꯦ ꯍꯥꯏꯒꯅꯤ ꯊꯤꯡꯕ ꯇꯥꯔꯒꯗꯤ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯑꯃꯃꯝꯒꯤ ꯐꯤꯂꯝ 20-30 ꯂꯥꯈ ꯇꯨ 10-15 ꯄꯨꯖꯔꯒꯗꯤ ꯀꯔꯣꯔ ꯍꯦꯜꯂꯤ ꯁꯤꯗꯤ ꯀꯅꯥꯅ ꯁꯤꯟꯅꯤ ꯊꯤꯡꯉꯤ ꯍꯥꯏꯇꯥꯔꯒꯗꯤ ꯀꯦꯀꯦꯅ ꯁꯤꯟꯕ ꯉꯝꯒꯗ꯭ꯔꯥ ꯃꯁꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝ ꯐ꯭ꯔꯦꯇꯔꯅꯤꯇꯤꯒꯤ ꯗꯥꯏꯔꯦꯛꯇꯔ ꯂꯩꯔꯤ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯂꯩꯔꯤ ꯀꯦꯃꯦꯔꯥꯃꯦꯟ ꯂꯩꯔꯤ ꯏꯗꯤꯇꯔ ꯂꯩꯔꯤ ꯃꯦꯀꯞ ꯒꯤꯜ 12-2ꯁꯦ ꯁꯤ ꯍꯧꯖꯤꯛ ꯂꯩꯕꯥꯛꯁꯤꯗ ꯊꯣꯛꯏꯕ ꯂꯥꯟꯁꯤꯗꯩꯗ ꯃꯥꯡꯖꯤꯜ ꯊꯥꯗꯅ ꯋꯥꯔꯤꯌꯔ ꯑꯣꯏꯕ ꯌꯥꯎꯔꯤ ꯃꯄꯥꯟ ꯊꯣꯡꯗꯒꯤ ꯄꯥꯟꯕ ꯌꯥꯎꯔꯤ ꯃꯅꯨꯡ ꯊꯣꯡꯗ ꯆꯦꯟꯕ ꯌꯥꯎꯔꯤ ꯑꯩꯈꯣꯏ ꯐꯤꯂꯝ ꯐ꯭ꯔꯦꯇꯔꯅꯤꯇꯤꯁꯦ ꯉꯥꯃꯨꯛ ꯁꯥꯟꯅꯄꯣꯠ ꯑꯗꯨꯃꯥꯏꯅ ꯎꯔꯒ ꯍꯦꯛ ꯂꯨꯞ ꯃꯊꯪ ꯅꯠꯇꯅ ꯂꯨꯞ ꯑꯃꯅ ꯐꯤꯂꯝ ꯐ꯭ꯔꯦꯇꯔꯅꯤꯇꯤꯒꯤ ꯃꯅꯨꯡꯗ ꯈꯨꯠ ꯊꯤꯟꯖꯤꯜꯂꯛꯄ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯇꯧꯕꯁꯦ ꯇꯣꯇꯦꯜꯂꯤ ꯀꯟꯗꯦꯝ ꯃꯁꯤ ꯃꯇꯨꯡꯗ ꯑꯃꯅ ꯇꯧꯕꯤꯔꯛꯀꯅꯤ ꯑꯦꯅꯤ ꯂꯨꯞ ꯑꯃꯅ ꯐꯤꯂꯝ ꯐꯣꯔꯝ ꯍꯥꯏꯅ ꯂꯩꯔꯤꯁꯦ ꯐꯤꯂꯝ ꯐ꯭ꯔꯦꯇꯔꯅꯤꯇꯤꯒꯤꯗꯃꯛꯇ ꯑꯩꯈꯣই ꯂꯩꯖꯔꯤꯑꯕ ꯑꯐꯕꯇ ꯈꯨꯗꯤꯡꯃꯛꯇꯣ ꯑꯩꯈꯣꯏꯅ ꯉꯝꯕ ꯐꯥꯎꯗꯤ ꯑꯩꯈꯣꯏꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯖꯒꯅꯤ ꯑꯩꯈꯣꯏꯅ ꯉꯝꯗꯕ ꯑꯦꯔꯤꯌꯥ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯃꯥꯡꯗꯒꯤ ꯂꯨꯞꯁꯤꯡꯒ ꯈꯨꯠꯁꯝꯅꯗꯅ ꯂꯩꯕꯥꯛꯀꯤ ꯊꯕꯛ ꯀꯌꯥꯗ ꯁꯔꯨꯛ ꯌꯥꯔꯤꯑꯕ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯗꯨꯅ ꯇꯧꯃꯤꯟꯅꯔꯤ ꯇꯧꯕꯇꯕꯨ ꯇꯥꯟꯅꯁꯤ ꯑꯣꯊꯣꯔꯤꯇꯤꯗ ꯁꯥꯖꯤꯟꯕꯤꯔꯛꯀꯅꯣ ꯑꯣꯊꯣꯔꯤꯇꯤ ꯑꯁꯤ ꯐꯤꯂꯝꯒꯤ ꯃꯊꯛꯇ ꯑꯃ ꯂꯩꯇꯦ ꯃꯈꯥꯗ ꯑꯃ ꯂꯩꯇꯦ ꯐꯤꯂꯝ ꯐꯣꯔꯝ ꯂꯧꯕ ꯗꯤꯁꯤꯖꯟꯁꯤꯗ ꯐꯤꯂꯝ ꯐ꯭ꯔꯦꯇꯔꯅꯤꯇꯤꯒꯤꯗꯤ ꯐꯥꯏꯅꯤꯅꯤ ꯑꯗꯨꯅ ꯂꯨꯞ ꯑꯝꯇꯅ ꯗꯤꯁꯤꯖꯟ ꯇꯧꯕꯤꯔꯛꯀꯅꯨ ꯈꯨꯗꯛꯇ ꯍꯟꯗꯣꯛꯄꯤꯒꯗꯕꯅꯤ ꯀꯦꯀꯦꯅ ꯁꯣꯃꯥꯒꯤ ꯃꯊꯛꯇ ꯁꯤꯔꯤꯕ ꯃꯔꯥꯜꯁꯦ ꯈꯨꯗꯛꯇ ꯋꯤꯗ꯭ꯔꯣ ꯇꯧꯒꯗꯕꯅꯤ ꯇꯧꯗꯕꯁꯨ ꯌꯥꯔꯣꯏ ꯁꯤꯡꯅꯕ ꯅꯠꯆꯗꯦ ꯏꯃꯨꯡ ꯑꯃꯒꯤ ꯃꯊꯧꯗꯥꯡꯗ ꯏꯃꯨꯡ ꯑꯃꯅ ꯂꯥꯝꯖꯟꯕꯤꯔꯛꯀꯅꯨ ꯆꯨꯝꯅ ꯇꯥꯟꯅꯕ ꯈꯣꯠꯅꯕꯗꯤ ꯌꯥꯏ ꯋꯥꯌꯦꯜ ꯇꯧꯕꯤꯔꯛꯀꯅꯨ ꯍꯥꯏꯕꯁꯤ ꯑꯩ ꯊꯝꯖꯔꯒ ꯃꯈꯥ ꯇꯥꯕ ꯁꯦꯌꯔꯗꯤ ꯑꯩ ꯑꯦꯛꯇꯔ ꯒꯤꯜꯁꯀꯤ ꯕꯣꯗꯤꯗ ꯁꯤꯟꯅꯖꯒꯦ